India ki proxy army thengna baraba natte makoi su siba kide sabun sakslai adubu sabun ju siri ngarang ayu anmadagi nungthin phawo thengna kibalanda Manipur yawloi singki tongmai khak natana counter drone attack proxy army ke hat khre haina khaidem ba khangan bhaina deriba Facebook account asitagi thamakli mathangi update ta arambai tengon gi lusing puren oiriba korongan ba khumana thamakhi ba bapam khram yam da share tawzage lance iralana loikini khaliba singsini ai ningakli base ipa ipuna thamnambai ribakse phongna kaibagi wafam laklabadi nang kaidawkani matamduda aidi aduni adani lekadra Yamna lusakli ko pibamse thuna CSO gi leadersing amatoina pullaga pressure amakhaktana tawdrapadi sorakadaba yam laire masoi thaboksi thadokasi haina arambai tengon gi lusing puren oiriba korongan ba khumana thamakli pokpa siba luhongbagi thoramsingda sading hena tawdanaba laikai club maira paibisingna khanakre Manipur Article 355 thamkre Law and Order Center paikre Belly the kulai paiba yam laire haikibaduna AFSPA Thamlaklabadi Madugi Daita MP Angomcha Bimol akoizamna Pugadabni Suresh Kumar Ngarang ayuk sakang debasingna Porompal Police Station na konba nongmaibung Rasbari Re number 1 da leba nongthombom monindrogi yumda bomb thamjilambagi thawong adu yaningdaba phongdotuna wakat mifam sathakre Myanmar gi Meeoi sani humpu nauna Manipur sangjafam lawduna lairi BJP lengakna Manipur gi rang asibu malem gi miyamdagi kupsinduna thamnaba honnari Angomcha Bimol Meeoi mathauri yanduna siramlei Yamna nungaitaba thawdo amada thanga itingda karama Lambidagi onthabda khudakta Meeoi malakanaba ngamdana laikhidraba nupa adugi maming Thomas Moirang them kawi hairi makhataba paw ngaiminasi ngasi ayuk security force na RPF PLA ki kedarama phagatkhre hariba nupa asi abnormal oibana masagi maming lifam amata haidoroktaba maramna mayum thibida awaba ba oire imung manung yawnaba share tawbiu hawjik uri poktagi arabai tengon uni 18 na sangjaduna laire